ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯤ ꯕꯤꯖꯣꯏ ꯀꯧꯏ꯫ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯁꯤ ꯑꯩꯈꯣꯏ ꯕꯣꯕꯣꯛꯅ ꯌꯣꯛꯄꯤꯔꯛꯄꯅꯤ꯫ ꯕꯕꯥ ꯏꯃꯥꯗꯤ ꯉꯟꯅ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯖꯕ ꯇꯥꯏ꯫ ꯕꯣꯕꯣꯛꯅ ꯋꯥꯅ ꯑꯩꯈꯣꯏꯁꯦ ꯍꯣꯠꯅꯕꯤꯔꯛꯇꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯁꯦ ꯑꯗꯨꯝ ꯀꯥꯕꯨꯂꯥꯕꯛꯇꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯇꯝꯖꯍꯧꯏ꯫ ꯌꯧꯕ ꯐꯥꯎ ꯇꯝꯍꯧꯗ꯭ꯔꯒꯁꯨ ꯌꯥꯏꯃꯅꯤ ꯑꯩꯅ ꯑꯩꯒꯤ ꯏꯊꯛꯇ ꯗꯗꯥ ꯑꯃ ꯂꯩ꯫ ꯏꯈꯥꯗ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩ꯫ ꯏꯆꯟꯅꯨꯄꯤꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯑꯗꯨꯝ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯟꯅꯨꯄꯤꯅ ꯑꯗꯨꯝ ꯆꯥꯛꯈꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯔꯦ꯫ ꯍꯥꯏꯗꯤ ꯆꯥꯛ ꯊꯣꯡꯕ ꯌꯨꯝ ꯀꯩ ꯂꯣꯏꯁꯤꯟ ꯇꯥꯁꯟꯕꯒꯤ ꯊꯕꯛꯁꯤ꯫ ꯑꯕꯣꯛꯇꯤ ꯑꯍꯟ ꯑꯣꯏꯔꯦ ꯑꯗꯨꯅ ꯊꯕꯛ ꯑꯃꯠꯇ ꯁꯨꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯍꯦꯛ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯗꯗꯥꯁꯤ ꯃꯥꯗꯤ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯏ꯫ ꯁꯦꯜ ꯂꯩꯇ꯭ꯔꯒꯁꯨ ꯃꯁꯥꯅ ꯁꯦꯟ ꯇꯥꯟꯖꯔꯒ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯤ ꯄꯨꯛꯇꯝꯗ ꯇꯝꯃꯤ ꯍꯥꯏꯕ ꯇꯥꯏ꯫ ꯑꯩꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏꯒ ꯈꯔ ꯌꯥꯎꯗꯕꯒ ꯁꯦꯟ ꯊꯨꯝꯅꯒ ꯂꯩꯇꯕꯒ ꯑꯗꯨꯝ ꯃꯄꯥ ꯆꯥꯟꯅꯗꯅ ꯑꯩꯗꯤ ꯉꯟꯇꯥꯅ ꯊꯕꯛ ꯁꯨꯕ ꯑꯗꯨꯝ ꯆꯠꯂꯛꯏ꯫ ꯏꯆꯟꯅꯨꯄꯤꯁꯨ ꯑꯩꯒꯨꯝꯕꯅꯤ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡꯈꯔ ꯆꯪꯗꯦ꯫ ꯃꯥꯁꯨ ꯃꯉꯥꯏ ꯑꯩꯗꯧꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤ ꯉꯟꯇꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯁꯤꯅ ꯈꯔ ꯑꯉꯝ ꯑꯉꯝꯕ ꯄꯨꯁꯟꯅꯔꯛꯇꯨꯅ ꯑꯗꯨꯝ ꯍꯤꯡꯅꯔꯤꯕ ꯃꯇꯝꯗꯨꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ, ꯃꯇꯝꯗꯣ ꯑꯗꯨꯝ ꯋꯥꯏ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣই ꯗꯗꯥ ꯑꯍꯟꯁꯤ ꯃꯥꯗꯤ ꯑꯦꯛꯖꯥꯝꯒ ꯌꯥꯝꯅ ꯊꯥꯔꯤꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗꯁꯨ ꯀꯌꯥ ꯈꯪꯗꯕꯅꯤꯅ ꯗꯗꯥꯅꯁꯨ ꯃꯥꯅ ꯊꯥꯔꯤꯕ ꯑꯦꯛꯖꯥꯝꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯗꯁꯨ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯑꯩꯈꯣꯏꯅꯁꯨ ꯅꯣꯡꯃꯇ ꯍꯪꯉꯨꯗꯦ꯫ ꯑꯗꯨꯒ ꯗꯗꯥꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕꯅꯤꯅ ꯃꯃꯥꯟꯅꯕꯁꯨ ꯋꯥꯠꯇꯦ꯫ ꯑꯗꯨꯝ ꯁꯪꯒꯁꯨ ꯑꯗꯨꯝ ꯆꯥꯎꯏ꯫ ꯑꯩꯗꯤ ꯑꯩꯗꯧꯅ ꯇꯧꯕ ꯏꯃꯥꯟꯅꯕ 4-5ꯃꯨꯛ ꯂꯣꯏꯅꯔꯤꯁꯤꯅ ꯂꯣꯏꯔꯦ꯫ ꯃꯤꯁꯨ ꯀꯌꯥ ꯄꯨꯟꯗꯦ ꯑꯩꯗꯤ꯫ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯗꯗꯥꯗꯧꯅ ꯍꯣꯠꯅꯕ ꯀꯟꯕ ꯑꯃ ꯌꯥꯎꯏ꯫ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤꯗꯤ ꯃꯃꯤꯡꯅ ꯏꯉꯣꯆꯥ ꯀꯧꯏ꯫ ꯇꯧꯕꯇꯕꯨ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕ ꯏꯉꯣꯆꯥ ꯍꯥꯏꯔꯤꯁꯤꯗꯤ ꯃꯣꯏ ꯏꯃꯨꯡꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯂꯧꯌꯥꯝ ꯆꯥꯕ ꯏꯃꯨꯡꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯕꯗ ꯗꯥ ꯏꯉꯣꯆꯥꯁꯤ ꯂꯥꯏꯔꯤꯛꯇꯤ ꯍꯩꯕ ꯈꯔ ꯋꯥꯠꯂꯤ ꯍꯥꯏ꯫ ꯑꯗꯣ ꯗꯗꯥꯗꯧꯅ ꯃꯥꯁꯨ ꯑꯦꯛꯖꯥꯝ ꯄꯔꯤꯈꯥꯗꯤ ꯑꯗꯨꯝ ꯊꯥꯕꯖꯥꯠꯅꯤ꯫ ꯗꯗꯥꯒ ꯃꯥꯒꯁꯦ ꯊꯕꯛ ꯑꯃꯠꯇꯗꯤ ꯇꯧꯖꯍꯧꯔꯒꯗꯤ ꯍꯥꯏꯗꯅ ꯃꯕꯥꯅꯤꯁꯦ ꯀꯟꯅꯗꯤ ꯍꯣꯠꯅꯖꯩ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯊꯕꯛ ꯈꯜꯂꯦ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯎꯋꯥ ꯂꯥꯡꯗꯅ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯉꯛꯏ꯫ ꯑꯩꯁꯨ ꯀꯩ ꯊꯕꯛꯅꯣꯒ ꯍꯪꯗꯦ꯫ ꯊꯕꯛ ꯑꯃꯗꯤ ꯈꯜꯂꯦ, ꯁꯤꯇꯪꯅꯤ ꯑꯩꯅ ꯈꯪꯕꯕꯨ꯫ ꯑꯗꯣ ꯇꯁꯦꯡꯕꯗꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯤ ꯃꯄꯥꯟꯂꯣꯝꯒꯤ ꯊꯕꯛꯇꯤ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯑꯗꯨꯝ ꯄꯣꯁꯁꯨꯈꯔ ꯆꯥꯎꯔꯦ, ꯇꯣꯂꯣꯞꯁꯨ ꯑꯗꯨꯝ ꯈꯔ ꯆꯥꯎꯕ ꯊꯕꯛꯄꯨꯗꯤ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯍꯔꯥꯎꯔꯦ ꯗꯗꯥꯁꯨ ꯑꯩꯁꯨ ꯏꯆꯟꯅꯨꯄꯤ ꯕꯣꯕꯣꯛ ꯑꯩꯈꯣꯏ ꯄꯨꯟꯅ꯫ ꯊꯕꯛ ꯈꯜꯂꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕ ꯗꯥ ꯏꯉꯣꯆꯥꯁꯤ ꯃꯥꯁꯦ ꯃꯥꯏꯊꯣꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯇꯣꯜ ꯑꯃꯗꯗꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯗꯨ ꯌꯥꯎꯕ ꯂꯥꯛꯑꯝꯃꯤ꯫ ꯄꯨꯟꯅ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯗꯗꯥꯒ ꯃꯥꯒꯁꯤ ꯇ꯭ꯔꯥꯏ ꯇꯧꯕꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯗꯗꯥꯅ ꯈꯜꯂꯛꯑꯒ ꯃꯥꯅ ꯈꯜꯂꯛꯇꯕ꯫ ꯗꯗꯥꯁꯨ ꯍꯌꯦꯡꯗꯤ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯒꯅꯤ꯫ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯅꯤ꯫ ꯑꯩꯅ ꯆꯪꯗ꯭ꯔꯤꯉꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯕꯣꯛꯅ ꯑꯆꯧꯕ ꯅꯪꯒꯤ ꯊꯕꯛꯁꯤ ꯑꯁꯥꯏꯗ ꯂꯩꯔꯒ ꯇꯧꯗꯣꯏ ꯅꯠꯇꯕ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯗꯗꯥꯅꯁꯨ ꯕꯣꯕꯣꯛ ꯑꯁꯥꯏꯒꯤ ꯊꯕꯛ ꯅꯠꯇꯦ, ꯃꯄꯥꯟꯂꯣꯝꯒꯤ ꯊꯕꯛꯅꯤ꯫ ꯑꯁꯥꯏꯗ ꯇ꯭ꯔꯦꯟꯒ ꯑꯃꯠꯇ ꯌꯧꯔꯛꯄꯣꯠꯇ꯭ꯔꯤ꯫ ꯑꯩꯅ ꯑꯥꯗ ꯂꯩꯈ꯭ꯔꯁꯨ ꯅꯁꯨ ꯑꯅꯤ ꯂꯩꯍꯧꯔꯤꯁꯤꯗꯤ ꯃꯣꯏꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯣ꯫ ꯑꯩ ꯑꯥꯗꯩ ꯅꯣꯏꯒꯤ ꯋꯥꯠꯇꯅꯕ ꯁꯦꯟ ꯊꯨꯝꯗꯣ ꯊꯥꯔꯛꯀꯦ꯫ ꯗꯗꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯄꯨꯛꯅꯤꯡꯁꯤ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯗꯗꯥ ꯅꯪꯗꯤ ꯑꯥꯗ ꯂꯩꯔꯒ ꯇꯧꯒꯗꯕ ꯊꯕꯛ ꯑꯣꯏꯔꯦ, ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯂꯩꯔꯒ ꯇꯧꯒꯗꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯍꯣꯏꯗ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ, ꯇꯧꯔꯨꯔꯣ ꯑꯥꯗ꯫ ꯑꯗꯣ ꯀꯔꯝ ꯀꯥꯟꯗꯗꯤ ꯊꯣꯔꯛꯀꯅꯤ, ꯁꯨꯇꯤꯗꯤ ꯐꯪꯉꯣꯏꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ ꯈꯪꯗꯦ, ꯑꯗꯨꯗꯤ ꯊꯕꯛꯇꯣ ꯇꯧꯔꯒ ꯈꯪꯗꯣꯏꯅꯤ꯫ ꯕꯤꯖꯣꯏ ꯅꯌꯥꯝꯕꯗꯤ ꯁꯤꯗꯕꯨ ꯏꯂꯩ ꯂꯩꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯌꯨꯝꯁꯦ ꯅꯪꯅ ꯁꯦꯟꯅꯍꯧ ꯇꯥꯔꯤ꯫ ꯑꯩꯁꯨ ꯅꯣꯏꯒꯤ ꯃꯇꯥꯡ ꯆꯥꯅ ꯑꯩꯅ ꯈꯪꯅ ꯇꯧꯔꯛꯀꯅꯤ꯫ ꯐꯔꯦ ꯑꯗꯣ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯈꯔ ꯎꯅꯔꯨꯈꯤꯒꯦ꯫ ꯍꯌꯦꯡꯗꯤ ꯅꯪ ꯊꯕꯛ ꯂꯦꯞꯄꯣ, ꯍꯌꯦꯡ ꯆꯥꯛ ꯁꯤꯜꯂꯤꯁꯤꯒꯦ꯫ ꯅꯪꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯔꯣ꯫ ꯑꯩꯁꯨ ꯍꯣꯏ ꯗꯗꯥ ꯑꯩ ꯆꯠꯂꯔꯣꯏ ꯈꯨꯝꯃꯤ꯫ ꯗꯗꯥ ꯊꯣꯛꯈ꯭ꯔꯒ ꯏꯆꯟꯅꯨꯄꯤ ꯑꯕꯣꯛ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯏꯆꯟꯅꯨꯄꯤꯁꯨ ꯄꯦꯔꯤ ꯇꯧꯏ꯫ ꯑꯩꯅꯁꯨ ꯏꯆꯟꯅꯨꯄꯤꯕꯨ ꯐꯥꯊꯕꯤ꯫ ꯀꯩꯅꯣꯅꯦ ꯑꯉꯥꯎꯕꯤ, ꯀꯩꯒꯤꯅꯣ ꯄꯦꯔꯤꯗꯨꯅ? ꯇꯥꯃꯣꯆꯧꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯔꯤꯁꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤ, ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ꯫ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯇꯣꯂꯣꯞ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏ꯫ ꯑꯩꯈꯣꯏ ꯗꯗꯥꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯤ ꯏꯃꯨꯡꯁꯤ ꯑꯑꯣꯟꯕ ꯑꯃꯗꯤ ꯂꯥꯛꯑꯗꯕꯅꯤ꯫ ꯍꯌꯦꯡꯗꯣ ꯃꯣꯏ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯑꯩ ꯌꯦꯟꯒꯨꯝꯕ ꯉꯥꯅꯨꯒꯨꯝꯕ ꯈꯔ ꯃꯃꯜ ꯍꯪꯕꯤꯔꯨꯒꯦ, ꯃꯣꯏ ꯍꯌꯦꯡ ꯂꯩꯖꯅꯕ, ꯆꯥꯛ ꯊꯣꯡꯇꯣꯛꯑ ꯍꯜꯂꯛꯑꯒ ꯆꯥꯅꯕ꯫
ꯑꯩꯁꯨ ꯑꯁꯥꯏꯐꯥꯎꯗ ꯊꯣꯛꯎꯒꯦ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯑꯁꯥꯏꯐꯥꯎ ꯊꯣꯔꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯅ ꯗꯨꯝꯗꯥꯝꯗ ꯆꯥꯛꯂꯦꯟ ꯑꯆꯧꯕ ꯑꯃ ꯁꯤꯜꯂꯛꯑꯝꯃꯤ꯫ ꯉꯥꯅꯨ ꯑꯃ ꯌꯦꯟ ꯑꯃ ꯊꯣꯡꯕꯅꯤ꯫ ꯃꯗꯨ ꯀꯣꯟꯅꯗꯦ ꯍꯥꯏꯗꯅ ꯑꯩꯅ ꯌꯦꯟꯕꯥ ꯂꯥꯕ ꯐꯖꯕ ꯑꯃ ꯑꯃꯨꯛ ꯊꯤꯔꯨꯗꯨꯅ ꯑꯃꯨꯛ ꯊꯣꯡꯀꯠꯂꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯃꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯁꯨꯝ ꯇꯧꯔꯤꯉꯩ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕ ꯏꯉꯣꯆꯥ ꯍꯥꯏꯔꯤꯕꯗꯣ ꯃꯥꯗꯤ ꯌꯥꯎꯕ ꯎꯔꯝꯗꯦ꯫ ꯋꯥꯈꯟꯗ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯏꯉꯣꯆꯥꯁꯤ ꯉꯁꯥꯏꯗꯩꯕꯨ ꯎꯗꯦ, ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯥ ꯂꯥꯛꯇ꯭ꯔꯒꯗꯤ, ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯌꯥꯎꯖꯔꯒꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯏꯉꯣꯆꯥ ꯂꯥꯛꯇꯦ ꯀꯩꯒꯤꯅꯣ ꯍꯪꯉꯨꯕꯗ ꯗꯗꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯉꯟꯇꯥꯅ ꯃꯥꯗꯣ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯑꯗꯨ ꯅꯪ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦꯔꯣ? ꯑꯩꯅ ꯁꯣꯝ ꯑꯁ ꯇꯜꯂꯦꯗ ꯗꯗꯥ ꯉꯁꯥꯏꯅ ꯀꯧꯔꯨꯕꯁꯨ ꯅꯠꯇꯦ, ꯃꯅꯤꯡ ꯇꯥꯔꯛꯑꯀꯥꯟꯁꯤꯗ ꯇꯣꯛꯑꯣ꯫ ꯀꯣꯟꯅ ꯗꯗꯥ ꯆꯪꯉꯝꯗꯥꯏꯗ ꯏꯉꯣꯆꯥꯒ ꯗꯗꯥꯒ ꯈꯛ ꯅꯕꯥꯅꯤꯈꯛ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯣ꯫ ꯗꯗꯥꯅꯁꯨ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯅꯪꯁꯨ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯔꯣ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯗꯨꯝꯗꯥꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯁꯟꯃꯤꯟꯅꯔꯝꯃꯤ꯫ ꯂꯥꯛꯈꯤꯗ꯭ꯔꯦ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯏꯉꯣꯆꯥ ꯍꯥꯏꯗꯅ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯗꯗꯥꯅꯁꯨ ꯃꯥ ꯆꯪꯉꯝꯗꯥꯏ ꯃꯌꯨꯝꯗ ꯆꯪꯉꯨꯕꯗ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯩꯇꯦꯗ ꯈꯨꯝꯃꯛꯏ ꯍꯥꯏ꯫ ꯑꯗꯨꯅ ꯗꯗꯥꯁꯨ ꯃꯊꯋꯥꯏꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯗꯗꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯁꯦ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯕꯣꯕꯣꯛꯅ ꯕꯤꯖꯣꯏ ꯅꯌꯥꯝꯕꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯕꯣꯕꯣꯛ ꯐꯥꯎꯅꯩ, ꯗꯗꯥꯗꯣ ꯑꯥꯗ ꯊꯕꯛꯇꯣ ꯇꯧꯔꯦ ꯍꯥꯏ, ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯎꯅꯤꯡꯉꯦꯁꯨ ꯍꯥꯏꯔꯛꯄꯅꯤ꯫ ꯕꯣꯕꯣꯛꯅ ꯑꯃꯨꯛ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯎ ꯅꯪꯁꯨ ꯁꯤꯗ ꯐꯝꯃꯨ, ꯑꯕꯣꯛ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯏꯉꯣꯆꯥ ꯍꯥꯏꯗꯅ ꯅꯌꯥꯝꯕꯒ ꯇꯤꯟꯅꯕꯗꯣ ꯅꯪ ꯃꯗꯨ ꯎꯔꯤꯕ꯭ꯔꯥ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯕꯣꯛ ꯎꯈꯤꯗ꯭ꯔꯦ, ꯅꯍꯥꯟ ꯃꯥ ꯃꯥꯟꯕ ꯑꯃꯗꯤ ꯊꯦꯡꯅꯩ, ꯇꯨꯡꯂꯣꯝꯗꯩ ꯍꯥꯏꯐꯦꯠ ꯎꯕꯅꯤ, ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥꯗꯤ ꯈꯪꯗꯦ, ꯑꯩꯁꯨ ꯀꯧꯔꯨꯗ꯭ꯔꯦ꯫ ꯕꯣꯕꯣꯛꯅ ꯑꯃꯨꯛ ꯑꯣ ꯑꯗꯨꯗꯤ ꯕꯣꯕꯣꯛ ꯋꯥ ꯑꯃ ꯇꯝꯒꯦ, ꯃꯥꯅ ꯅꯌꯥꯝꯕꯗꯒꯤ ꯂꯥꯞꯊꯣꯛꯏꯁꯦ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯝꯃꯅꯤ ꯑꯗꯨꯅꯅꯤ꯫ ꯃꯄꯨꯗꯣ ꯊꯥꯏꯅ ꯃꯥꯏꯕ ꯑꯣꯏꯔꯝꯃꯤꯅꯤ, ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯕꯣꯕꯣꯛ ꯑꯗꯨꯒꯨꯝꯕ ꯃꯥꯜꯂꯤ, ꯃꯔꯝꯗꯤ ꯗꯗꯥꯒ ꯃꯥꯒꯗꯣ ꯑꯗꯨꯝ ꯊꯕꯛꯁꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟꯗ ꯇꯧꯅꯔꯒ ꯂꯩꯖꯕꯅꯤ꯫ ꯗꯗꯥꯅ ꯊꯕꯛꯇꯣ ꯈꯜꯂꯛꯄꯗꯨꯗ ꯏꯀꯥꯏꯔꯝꯃꯅꯤ꯫ ꯐꯔꯦ ꯑꯗꯣ ꯏꯉꯣꯆꯥꯁꯨ ꯍꯣꯠꯅꯕ ꯀꯟꯖꯕꯅꯤ, ꯃꯥꯏꯁꯨ ꯑꯗꯨꯝ ꯊꯕꯛ ꯑꯃ ꯑꯗꯨꯝ ꯐꯪꯖꯅꯤ꯫ ꯑꯗꯣ ꯃꯄꯨꯗꯣ ꯃꯥꯏꯕ ꯑꯣꯏꯔꯝꯃꯤ ꯍꯥꯏꯗꯣ ꯊꯥꯏꯅ ꯃꯤꯇꯥ ꯌꯥꯝꯅ ꯂꯨꯔꯝꯕꯅꯤ, ꯃꯄꯨ ꯍꯦꯛ ꯂꯧꯔꯗꯅ꯫ ꯕꯣꯕꯣꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯕꯣꯕꯣꯛ ꯌꯥꯔꯦꯗ ꯇꯣꯛꯑꯣ, ꯃꯤ ꯃꯄꯨ ꯃꯤꯇꯥ ꯂꯨꯏ ꯍꯥꯏꯗꯅ ꯃꯁꯨꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯂꯩ ꯄꯣꯠꯇꯦ꯫ ꯐꯕꯅꯤꯗ ꯑꯩꯈꯣꯏ ꯏꯉꯣꯆꯥꯁꯤ, ꯗꯗꯥꯒꯤ ꯄꯩꯁꯥ ꯂꯩꯔꯛꯇꯕ ꯃꯇꯥꯡꯗꯒ ꯃꯥꯅ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯕ ꯌꯥꯎꯏ ꯍꯥꯏꯗꯅ ꯗꯗꯥꯅ ꯍꯥꯏꯔꯝꯕꯁꯨ ꯂꯩ꯫ ꯐꯔꯦ ꯆꯥꯛ ꯂꯥꯝꯃꯤ ꯏꯆꯟ, ꯀꯔꯤ ꯏꯟꯁꯥꯡꯅꯣ? ꯆꯥꯔꯒ ꯊꯤꯗꯣꯔꯛꯎ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯆꯍꯤ 1.5 ꯆꯥꯡ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯗꯗꯥꯁꯦ ꯁꯥꯡꯅ ꯌꯨꯝ ꯊꯥꯗꯣꯛꯎꯔꯒ ꯁꯨꯇꯤ ꯐꯪꯗꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯔꯤꯁꯤ꯫ ꯗꯗꯥ ꯍꯜꯂꯛꯑꯅꯤ ꯈꯟꯕꯗ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯗꯗꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯖꯤꯡꯒ ꯃꯅꯥ ꯑꯍꯟꯕ ꯈꯔ ꯂꯧꯔꯒ ꯃꯊꯛꯇꯣ ꯁꯤꯟꯇꯣꯛꯄꯤꯔꯝꯃꯤ꯫ ꯗꯗꯥ ꯂꯥꯛꯑꯒ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯅꯕ ꯍꯥꯏꯗꯅ ꯗꯗꯥ ꯂꯥꯛꯑꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯊꯣꯔꯛꯑꯦ ꯃꯅꯤꯄꯨꯔꯗ ꯌꯨꯝꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯕꯣꯕꯣꯛ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤꯠ ꯐꯅꯦꯛ ꯐꯤ ꯑꯩꯈꯣꯏꯒꯤꯁꯨ ꯗꯗꯥꯅ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯛꯏ꯫ ꯑꯩꯈꯣꯏꯒꯤꯗ ꯅꯠꯇꯅ ꯌꯨꯝꯊꯪꯅꯕ ꯏꯅꯦ ꯏꯟꯗꯣꯟ ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯂꯩꯗꯨꯅ ꯂꯥꯛꯏ꯫ ꯗꯗꯥꯁꯦ ꯊꯕꯛ ꯇꯧꯈꯤꯕꯗꯒꯤ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯑꯆꯧ ꯑꯁꯪ ꯊꯕꯛ ꯇꯧꯕ ꯃꯤ ꯃꯥꯜꯂꯒ ꯊꯣꯔꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯗꯗꯥꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯏꯊꯥ ꯊꯥꯖꯗꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯥꯛꯎꯗ꯭ꯔꯕ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕ ꯏꯉꯣꯆꯥ ꯍꯥꯏꯔꯤꯗꯣ ꯗꯗꯥ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯂꯥꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯏ, ꯗꯗꯥꯁꯨ ꯃꯥꯅ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎꯖꯩ꯫ ꯇꯧꯕꯇꯕꯨ ꯏꯉꯣꯆꯥꯁꯦ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯜꯂꯨꯗ꯭ꯔꯕ ꯃꯇꯨꯡ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯆꯪꯉꯛꯄ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯥꯁꯦ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯕ ꯍꯧꯔꯛꯏ꯫ ꯋꯥ ꯉꯥꯡꯕꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ, ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ꯫ ꯕꯣꯕꯣꯛꯅꯁꯨ ꯗꯗꯥꯗ ꯑꯗꯨꯝ ꯍꯥꯏ, ꯏꯉꯣꯆꯥ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯦꯀꯣ, ꯇꯤꯟꯅꯕꯗ ꯆꯦꯛꯁꯜꯂꯨ ꯍꯥꯏꯗꯅ ꯗꯗꯥꯗ ꯑꯗꯨꯝ ꯍꯥꯏ꯫ ꯃꯗꯨꯗ ꯗꯗꯥꯗꯤ ꯂꯥꯏꯊꯣꯛꯅ ꯑꯗꯨꯝ ꯂꯣꯏꯅꯔꯝꯃꯤ꯫ ꯏꯉꯣꯆꯥꯅꯁꯨ ꯗꯗꯥꯁꯦ ꯃꯣꯏꯗ ꯄꯨꯗꯅ ꯆꯥꯛ ꯑꯗꯨꯝ ꯆꯥꯃꯤꯟꯅꯩ꯫ ꯈꯪꯍꯧꯗꯦ ꯗꯗꯥꯁꯦ ꯆꯪꯉꯝꯗꯥꯏ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯇꯪ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯑꯣꯟꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤ꯫ ꯃꯆꯤ ꯎꯪꯕ ꯑꯩꯈꯣꯏꯅ ꯀꯧꯔꯨꯕꯗ ꯃꯁꯥꯗ ꯑꯀꯤ-ꯑꯈꯪ ꯑꯃ ꯂꯩꯕꯗꯧꯅ ꯀꯔꯤ ꯍꯥꯏꯕ, ꯃꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯇꯣꯏꯅ ꯇꯧꯕ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ, ꯕꯣꯕꯣꯛꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯩꯔꯤ꯫ ꯏꯆꯟꯅꯨꯄꯤꯁꯨ ꯆꯥꯛ ꯊꯣꯡꯅꯕ ꯆꯥꯛꯈꯨꯝꯗ ꯂꯩ꯫ ꯑꯩꯁꯨ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤ, ꯍꯟꯕꯨꯗꯤ ꯍꯜꯂꯛꯅꯕ ꯇꯧꯔꯤ꯫ ꯑꯩꯁꯨ ꯊꯕꯛ ꯃꯐꯝꯗꯗꯤ ꯂꯩꯔꯤ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯁꯟꯗ꯭ꯌꯥ ꯌꯥꯆꯪꯉꯛꯄꯁꯤꯗ ꯃꯄꯥꯟꯗ ꯗꯗꯥꯁꯤ ꯃꯤ ꯑꯃꯅ ꯀꯧꯔꯛꯑꯦ ꯍꯥꯏꯗꯅ ꯆꯦꯟꯊꯣꯛꯈꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏ ꯏꯆꯟꯅꯨꯄꯤꯒ ꯕꯣꯕꯣꯛꯀꯅ꯫ ꯃꯗꯨꯗ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯊꯣꯛꯈ꯭ꯔꯤꯕꯣꯏ ꯅꯤꯡꯗꯅ ꯃꯣꯏꯁꯨ ꯚꯥꯞꯇꯣ ꯀꯌꯥ ꯎꯍꯧꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯁꯟꯗ꯭ꯌꯥ ꯌꯥꯆꯪꯉꯛꯄꯒꯤ ꯃꯉꯥꯟ ꯁꯦꯠꯅꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯏꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯗꯗꯥꯒꯤ ꯃꯃꯥꯟꯅꯕ ꯏꯉꯣꯆꯥ ꯍꯥꯏꯗꯨꯅꯤ꯫ ꯃꯄꯥꯗꯒꯤ ꯊꯋꯥꯏ ꯁꯠꯄ ꯉꯝꯕ ꯃꯍꯩ ꯄꯨꯗꯨꯅ ꯂꯥꯛꯑꯒ ꯗꯗꯥꯁꯦ ꯃꯥꯅ ꯊꯣꯡꯒꯥꯟꯗ ꯀꯧꯊꯣꯛꯑꯒ ꯀꯣꯟꯁꯤꯟꯕꯤꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯁꯣꯔ ꯑꯗꯨ ꯗꯗꯥꯗꯒꯤ ꯃꯥꯅ ꯑꯗꯨꯝ ꯁꯠꯄꯤꯈꯤ꯫
Tasengna hairabada wafamse akoisu hana khangbana ti bobok hoi ahansingna haibadagi khangbani thawai satpa hairisi miduna mahi jantra du makhuta pairaga puraga numit tarakpagi ama mangan setnaramdai matam masida puduna laaga mi amana khoida khangaudana konsalabadi akhoigi sor thawai si adum satkradabani hai aduna numit tarakpa sende ya changakpada mina khoigi sada kaya son thenganganu hai masi akhangba ahalaman singna haibirambani adamaina dadase hojiki mamanabe ingosa hairisina poto makhuta pairaga laaga dadagi sor si satpikhi dadase isanupigi manaktadi numitu changa ami hai isan kari insangno hangamaga zakhumda bom laungna dum tuthakre hai adumase gyan mangkre hai isanupi su maduda pakhana abupu kaurami isanupi nasu dadagi masanomduna hawdokpada dum takhidre bobokso sakhumda sangaktuna dadagi waramiba mong mataw aduda adum khangba ngamki dadagi sor satpikre hai basi aduna bobokse amuktabu dadase kolaga isugi sor satpikre mifata baduna haidana uraw tharaudana hekta o khongna kapami nagyeta leminariba yumthangnariba mi singsu loina sangnarai maiba tawraga yenghanbada dum kanba ngamkhide thawai lakpi khiba dumaina dadagi su numitarakpa matam aduda mathwai midu satpikhi aisu thabak halakpada oiramiba mong mataw kaya aduda manga sabhet manarami aide dadase hingi karisu tawroi haidana kaptana dum masa nomaga akoi dadase hawdomi upai lekhide kasu leitaba thabak masa adugidama miyoiba haiba koisina phararu yaungna phatkidragadi mi emagi pusibu kasu leitana adum thawai lobiba ngami haiduni ima pabung su leite haidana awainana su tawrakpani yamna nungaite pende dadase adum thajadana akoibo thadomduna dum satkhre imung ase nungaira agadaba mikupaduda abokso angaubigum dada lekhidraba matung asida mangonda phamaga isugi thawai satpikhiba midu masak khangi mana numit tarakpada isuda tawbikhibani haidana adum uraw tharauduna kaptuna dalai akoina da khangjabani minadi khangbana tedo dada lekhidaba matung asida isanupi sisu magi wakhanara karinu khangde akoi tamusaudo maningda lepame tamusau manba ma yena khada sangkhre tamusau nei kaurame haidana angang se mamita lekhidaba tamusau si uduna talaiki aige mangdasu tamusau se yamna nungaitana dum urami isanupi ge mong mataw kya aduda ahansingna su maiba mukta yengthoksi haidana imung asida maiba matanaraga yenghanba matamda su maiba duna dum sengna hairei magi mathwai mamiduni apamba karino mu thadokraga dum hanjakini sumningamdana lakpani soratpudi loikre haibo phiroidi walibadina mathwai mamidu asaida amu mukhek lakpani nungaite so angangdu mina mathwai satpikhibani haidana maibaduna so nungaitana khoida waridu tamai dadana saningba kaino maibaduna hangaga lai khurum thokhibadagi isanupina maseng marang uramba kaya do dum phakhi abokso wakhal lainana dada lekhidabduda kuinaga punsikidre adum lekhidre isanupi so hojikti mayum makai pandana masapho ani sukre aide yum pandri hojiksu itomda leiba punsi oibanina ahalaman su leitre sinbi langbinaba senbi chongbinaba su leitabanina nomagi thabak khara sururaga yumda dum pothaduna leiri masine aige hokiba punsi wari matekama mayama hambagi wari se matanga saida loizare ani subo wari se muk mayamda khudon tamjari wari se aige imada sengma thokiba wari ni iselena wani sudi tomdani matamdo baba se yumda leite thabak tawbagi thabak mafam quarter da leirami yumda ima gaiga khak leijabani baba se kuirabagi tungda yumda lakani haidna pawama pirami baba na lakadaba numito hairakpada imana su aide luhongba ma lakani adomda hairami baba na so phare adudi nang luhongbado lao aduga sida lehawro nongalaga iga puna hadminara si posai su yami aina purakadaba si hairami imana lakpadi nungairoi angang su sida leiri mathanda kamaina thanamaga laktuino babana yani edugide tasaugi masadu da sinaramo nongma khaktangini imana su hoit phare se mong yengage babana su yengmana te yana batawro angang adu piba sunati sahi tarani thoimuk surabadu nang lohongba thilaga sida dum kumhauro imana su hoit phare su thammage nang su tumako na pau phongnarasi hairami asumna numito phone thamnaraga imaga ga su dum tumami asumna nongnini muk leiraga ima su lohongba yaungnaba loisalami imana soingonda phajana leiramo babaga ga punna laktuini hairei madudaina so hoit ima haidina khomme asumna ima so numito da lohongba do yauba dum satkre nohongma loiraduna ima so nupi thinba yauba muksalami lamadu so phajana lapo oibanina numidanga dum tarami
ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯍꯟꯖꯟ ꯍꯟꯖꯟ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯀꯗꯥꯏ ꯌꯧꯔꯒꯦ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯪꯉꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯅ ꯕꯕꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯂꯝ ꯑꯗꯨ ꯍꯥꯏꯔꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯁꯨ ꯌꯧꯔꯦ ꯀꯨꯝꯍꯧꯔꯣ ꯍꯥꯏꯗꯅ ꯏꯃꯥꯕꯨ ꯃꯐꯝ ꯑꯃꯗ ꯊꯥꯗꯔꯛꯑꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ ꯍꯥꯏꯕꯗꯨꯗ ꯀꯨꯝꯊꯔꯒ ꯂꯩꯍꯧꯔꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯂꯝ ꯑꯗꯨꯕꯨ ꯌꯦꯡꯉꯨꯕꯗ ꯂꯝ ꯑꯗꯨ ꯀꯩꯁꯨ ꯎꯕ ꯐꯪꯉꯝꯗꯦ꯫ ꯃꯝꯅꯒ ꯃꯝꯃꯒ ꯂꯝꯕꯦꯜ ꯑꯗꯨ ꯀꯗꯣꯝꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯈꯪꯉꯝꯗꯦ꯫ ꯁꯨꯛꯄꯅ ꯃꯐꯝ ꯑꯗꯨ ꯃꯤꯁꯨ ꯀꯅꯥꯃꯠꯇ ꯆꯠꯄ ꯎꯗꯦ꯫ ꯏꯃꯥꯁꯦ ꯂꯝꯕꯦꯟꯒ ꯎꯗꯕꯗꯨꯗ ꯀꯔꯣꯝꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯉꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯕꯥꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯀꯗꯥꯏꯗ ꯌꯧꯔꯒꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯪꯉꯛꯏ꯫ ꯏꯃꯥꯅꯁꯨ ꯗ꯭ꯔꯥꯏꯚꯔꯅ ꯈꯥꯝꯂꯝꯗꯅ ꯁꯥꯏꯗ ꯀꯨꯝꯃꯦ꯫ ꯂꯝꯁꯦ ꯌꯥꯝꯅ ꯁꯨꯏ, ꯃꯤꯁꯨ ꯀꯅꯥꯃꯠꯇ ꯆꯠꯇꯦ, ꯀꯗꯣꯝꯗ ꯆꯠꯇꯣꯏꯅꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ꯫ ꯕꯕꯥꯅꯁꯨ ꯀꯔꯤꯅꯣ ꯅꯪꯅ ꯀꯔꯥꯏꯗꯅꯣ ꯅꯪꯅ ꯀꯨꯝꯃꯤꯗꯨꯅ? ꯑꯩꯒꯤ ꯊꯕꯛ ꯃꯐꯝ ꯑꯁꯤꯗꯤ ꯃꯩ ꯉꯥꯛꯇꯅꯤ ꯊꯥꯜꯂꯤꯁꯤ꯫ ꯏꯃꯥꯅꯁꯨ ꯑꯩ ꯂꯝꯕꯦꯟ ꯉꯥꯎꯅꯔꯦ, ꯀꯗꯣꯝꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯅꯪ ꯑꯃꯨꯛꯇ ꯒꯥꯔꯤ ꯇꯧꯔꯒ ꯑꯩꯕꯨ ꯂꯧꯕ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯄꯥꯈꯠꯄꯗꯒꯤ ꯏꯃꯥꯗ ꯃꯆꯤꯟ ꯊꯤꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯪꯅ ꯆꯠꯂꯤꯗꯣ ꯀꯗꯣꯝꯗꯅꯣ ꯉꯥꯡꯉꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯗ꯭ꯔꯥꯏꯚꯔꯅ ꯌꯧꯔꯦꯅ ꯈꯥꯝꯂꯝꯕꯅꯤ꯫ ꯅꯣꯏꯒꯤꯁꯤꯅ ꯑꯁꯨꯛꯄ ꯂꯝꯕꯦꯟ ꯑꯣꯏꯔꯦ, ꯑꯩꯗꯤ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯕꯕꯥꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯒ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯏꯃꯥꯕꯨ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯏꯃꯥꯅ ꯁꯨꯝ ꯆꯠꯄꯗꯨ ꯕꯕꯥꯒꯤ ꯆꯪꯐꯝꯗꯨ ꯎꯕ ꯁꯨꯛꯐꯪ ꯐꯪꯉꯝꯗꯦ꯫ ꯏꯃꯥꯁꯦ ꯃꯊꯥ ꯁꯥꯅ ꯂꯝꯕꯦꯜ ꯑꯃꯗ ꯑꯃꯨꯛ ꯆꯠ, ꯑꯃꯗ ꯑꯃꯨꯛ ꯆꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯒꯥꯔꯤ ꯚꯦꯟ ꯑꯃꯗ ꯅꯨꯄꯥ 2-3 ꯇꯣꯡꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯈꯥꯝꯗꯨꯅꯁꯨ ꯁꯨꯝꯅ ꯍꯪꯉꯛꯏ꯫ ꯏꯇꯩꯃ ꯍꯥꯏꯗꯣꯏꯔꯥ ꯏꯃꯥ ꯍꯥꯏꯗꯣꯏꯔꯥ, ꯀꯗꯥꯏꯗ ꯌꯧꯒꯗꯕꯅꯣ ꯍꯪꯉꯛꯏ꯫ ꯏꯃꯥꯅꯁꯨ ꯅꯨꯡꯗꯥꯡ ꯊꯦꯡꯕꯒ ꯑꯣꯏꯔꯦ ꯀꯤꯖꯕꯗꯒꯤ ꯌꯧꯗꯣꯔꯦ ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯈꯣꯡꯅ ꯁꯨꯝ ꯆꯠꯄꯅꯤꯗ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅꯁꯨ ꯑꯣ ꯐꯔꯦ ꯌꯧꯗꯨꯔꯗꯤ ꯑꯩꯈꯣꯏ ꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥꯅ ꯂꯝꯕꯦꯟꯗꯨ ꯂꯝꯃꯥꯛꯅꯔꯤꯉꯩꯗ ꯉꯁꯥꯏ ꯂꯥꯛꯑꯝꯕ ꯚꯦꯟ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯌꯦꯡꯉꯛꯑꯝꯃꯤ꯫ ꯃꯣꯏꯗꯤ ꯏꯃꯥꯅ ꯑꯃꯝꯕꯗꯨꯗ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕꯒꯤ ꯐꯤ ꯐꯅꯦꯛꯇꯨꯒ ꯂꯥꯏ ꯊꯣꯛꯑꯕꯣꯏ ꯅꯤꯡꯉꯕꯖꯥꯠꯅꯤ꯫ ꯏꯃꯥꯗ ꯃꯣꯏꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯪꯉꯛꯏ, ꯏꯃꯥ ꯅꯆꯥꯁꯤꯡꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ, ꯏꯃꯥꯕꯨ ꯀꯗꯥꯏꯗ ꯌꯧꯒꯗꯕꯅꯣ ꯊꯤꯟꯖꯔꯝꯒꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯌꯥꯔꯦ ꯑꯩ ꯌꯧꯒꯗꯣꯔꯦ, ꯑꯗꯨꯃꯥꯏꯅ ꯏꯃꯥꯅꯁꯨ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯏꯃꯥꯅ ꯌꯥꯗꯕꯗꯒꯤ ꯃꯣꯏꯁꯨ ꯇꯟꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯏꯃꯥꯁꯨ ꯃꯁꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯑꯃꯗ ꯂꯩ꯫ ꯕꯕꯥꯁꯨ ꯐꯣꯟ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯔꯛꯑꯝꯃꯤ꯫ ꯏꯃꯥꯕꯨ ꯊꯤꯕ ꯈꯪꯗ꯭ꯔꯕꯗ ꯕꯕꯥꯅꯁꯨ ꯄꯥꯈꯠꯇꯅ ꯏꯃꯥꯗ ꯑꯗꯨꯝ ꯆꯩꯕꯤ꯫ ꯏꯃꯥꯁꯨ ꯁꯥꯎꯅꯤꯡꯅ ꯕꯕꯥꯗ ꯉꯥꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅꯗꯤ ꯏꯃꯥꯁꯦ ꯃꯊꯃꯣꯏꯗ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯅꯤꯡꯖꯔꯛꯄꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯐꯤꯉꯧ ꯁꯦꯠꯇꯨꯅ ꯍꯅꯨꯕꯤ ꯑꯃ ꯀꯗꯣꯝꯗꯒꯤ ꯊꯣꯛꯂꯤꯅꯣ ꯈꯪꯗꯦ ꯍꯥꯏ꯫ ꯏꯃꯥꯒꯤ ꯃꯥꯡꯗ ꯆꯩꯁꯨ ꯁꯨꯗꯨꯅ ꯆꯠꯂꯤꯕꯗꯨ ꯏꯃꯥꯅ ꯎꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯀꯔꯤꯅꯣ ꯈꯟꯗꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯏꯃꯥꯁꯨ ꯂꯝꯕꯦꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯈꯟꯗꯨꯅ ꯃꯥꯁꯨ ꯋꯥꯈꯜ ꯑꯃꯗ ꯑꯃꯨꯛ ꯂꯩ꯫ ꯀꯣꯟꯅꯗꯤ ꯏꯃꯥꯅ ꯃꯥꯁꯨ ꯂꯨꯍꯣꯡꯕ ꯆꯠꯂꯨꯔꯤꯕ ꯖꯥꯔꯥ, ꯀꯗꯥꯏꯗꯒꯤ ꯊꯣꯔꯛꯏꯕ ꯖꯥꯠꯅꯣ, ꯌꯨꯝꯒ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯅ ꯆꯠꯂꯤꯕ ꯍꯅꯨꯕꯤꯗꯨꯗ ꯁꯨꯝꯅ ꯍꯪꯉꯤ꯫ ꯏꯃꯥ ꯀꯗꯥꯏꯗ ꯌꯧꯕꯤꯒꯗꯕꯅꯣ, ꯑꯊꯦꯡꯕꯁꯤꯗ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯍꯪꯉꯨꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅꯁꯨ ꯏꯃꯥꯗꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ, ꯏꯆꯥꯗꯤ ꯀꯗꯥꯏꯗ ꯌꯧꯒꯗꯕꯅꯣ, ꯀꯅꯥꯒ ꯂꯥꯛꯄꯅꯣ ꯏꯆꯥꯕꯨ ꯑꯩꯅ ꯊꯣꯔꯛꯄꯗ ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯁꯨꯝ ꯆꯠꯄꯗꯤ ꯎꯏ꯫ ꯏꯃꯥꯅꯁꯨ ꯍꯣꯏ ꯏꯃꯥ ꯅꯆꯥꯁꯦ ꯂꯝꯕꯦꯟ ꯉꯥꯎꯔꯦ, ꯂꯨꯍꯣꯡꯕ ꯂꯥꯛꯄꯗ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯩ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗꯣ ꯈꯪꯗ꯭ꯔꯦ, ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯝꯕꯦꯟ ꯃꯥꯡꯉꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯆꯠꯀꯗꯕ ꯃꯐꯝ ꯑꯗꯨꯕꯨ ꯍꯥꯏꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅꯁꯨ ꯅꯣꯛꯇꯨꯅ ꯁ꯭ꯋꯥꯏꯒꯤ ꯂꯝꯕꯦꯟꯁꯤ ꯌꯥꯝꯅ ꯂꯝꯃꯥꯛꯅꯕꯅꯤ, ꯑꯗꯨꯒ ꯂꯥꯏ ꯐꯠꯇꯕ ꯑꯣꯛꯅꯕ ꯌꯥꯎꯔꯕꯗꯤ ꯅꯪ ꯐꯤꯕꯝ ꯆꯥꯔꯣꯏ, ꯂꯥꯛꯑꯣ ꯏꯃꯥ ꯂꯝꯕꯦꯟ ꯇꯥꯛꯄꯤꯔꯝꯃꯒꯦ, ꯑꯁꯣꯝꯒꯤ ꯂꯝꯕꯦꯟꯁꯤꯗ ꯆꯨꯝꯅ ꯑꯗꯨꯝ ꯈꯔ ꯆꯠꯂꯨ, ꯂꯩꯔꯛ ꯃꯆꯥ ꯌꯥꯝꯅ ꯂꯩꯕꯅꯤ, ꯑꯗꯨꯗ ꯑꯃꯠꯇ ꯍꯥꯏꯗꯔꯨꯅꯨ, ꯆꯨꯝꯅ ꯑꯗꯨꯝ ꯍꯥꯏꯗꯔꯒ ꯆꯠꯂꯨ꯫ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ, ꯑꯗꯣ ꯏꯃꯥꯁꯨ ꯀꯗꯥꯏꯗ ꯌꯧꯒꯗꯕꯅꯣ, ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯅꯨꯕꯤꯗꯨꯅ ꯌꯥꯔꯦ ꯏꯃꯥꯗꯤ ꯅꯪꯒꯤ ꯃꯅꯤꯡꯗ ꯇꯞꯅ ꯂꯥꯛꯀꯦ, ꯅꯪ ꯑꯗꯨꯝ ꯃꯥꯡ ꯊꯥꯔꯒ ꯆꯠꯂꯨ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯨꯅ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯄ ꯂꯝꯕꯦꯜ ꯑꯗꯨꯗ ꯆꯨꯝꯅ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯗꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗꯨꯗ ꯀꯣꯟꯅꯗꯤ ꯕꯕꯥꯒꯤ ꯊꯕꯛ ꯃꯐꯝꯒꯤ ꯃꯩ ꯊꯥꯜꯂꯤꯕꯗꯨ ꯏꯃꯥꯅ ꯎꯔꯛꯑꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯏꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ, ꯑꯗꯨꯒ ꯇꯨꯡꯗ ꯌꯦꯡꯊꯣꯛꯎꯕꯗꯗꯤ ꯍꯅꯨꯕꯤꯗꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯏꯃꯥꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯔꯛꯑꯝꯃꯤ꯫ ꯋꯥꯈꯟꯗꯁꯨ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯛꯍꯧꯕꯗꯨꯕꯣ, ꯑꯣ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯑꯩꯒꯤ ꯂꯝꯕꯦꯟ ꯇꯥꯛꯄꯤꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯤ ꯈꯟꯗꯅ ꯏꯃꯥꯁꯦ ꯋꯥꯈꯟꯗ ꯏꯁꯣꯔ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗ ꯆꯦꯠꯅ ꯈꯣꯏꯔꯝꯖꯔꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯑꯃꯅ ꯏꯃꯥꯗ ꯁꯨꯝꯅ ꯍꯪꯉꯛꯏ, ꯏꯕꯦꯝꯃ ꯅꯪ ꯀꯗꯥꯏꯗ ꯌꯧꯗꯣꯏꯅꯣ? ꯏꯃꯥꯅꯁꯨ ꯇꯥꯗ ꯑꯩ ꯁꯤꯗ ꯊꯕꯛ ꯇꯧꯕ ꯗꯦꯕ ꯍꯥꯏꯕ ꯅꯨꯄꯥꯗꯨꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ꯫ ꯅꯨꯄꯥꯗꯨꯅꯁꯨ ꯐꯔꯦ ꯂꯥꯛꯑꯣ, ꯒꯥꯔꯤꯗ ꯀꯥꯔꯣ, ꯑꯩ ꯃꯥꯅ ꯊꯥꯔꯛꯄꯅꯤ, ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯥꯗꯨꯅꯁꯨ ꯅꯪ ꯑꯩꯉꯣꯟꯗ ꯆꯤꯡꯅꯔꯤꯔꯣ? ꯑꯩ ꯐꯣꯟ ꯇꯧꯒꯦꯁꯦ ꯃꯉꯣꯟꯗ ꯍꯥꯏꯗꯅ ꯕꯕꯥꯗ ꯐꯣꯟ ꯇꯧꯔꯒ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯁꯨ ꯂꯥꯛꯄꯗꯒꯤ ꯏꯃꯥꯒ ꯄꯨꯟꯅ ꯀ꯭ꯋꯥꯇꯔ ꯑꯗꯨꯗ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯕꯕꯥꯗ ꯋꯥꯔꯤ ꯇꯝꯃꯤ꯫
ꯕꯕꯥꯅꯁꯨ ꯂꯝꯕꯦꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯗꯨ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕꯅꯤ ꯗꯨꯛ ꯈꯔ ꯍꯥꯏꯐꯦꯠ ꯊꯥꯗꯣꯛꯑꯒ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅꯁꯨ ꯕꯕꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯝꯃꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯑꯒ ꯃꯣꯏꯁꯦ ꯑꯗꯨꯝ ꯄꯣꯊꯥꯔꯕꯖꯥꯠꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯌꯨꯛ ꯉꯟꯇꯥ ꯕꯕꯥꯒ ꯏꯃꯥꯒꯁꯤ ꯌꯨꯝꯗ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ ꯃꯌꯥꯝ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯉꯁꯥꯏꯗ ꯂꯣꯏꯖꯔꯦ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ ꯋꯥꯔꯤꯁꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩ ꯚꯔꯥꯗ ꯂꯩꯔꯤꯉꯩꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯚꯔꯥꯗ ꯏꯆꯦꯒ ꯑꯩꯒꯁꯦ ꯂꯩꯃꯤꯟꯅꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯤ ꯈꯨꯡꯒꯪꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯚꯔꯥꯁꯦ ꯍꯥꯟꯅꯗꯤ ꯀꯩꯁꯨ ꯇꯧꯔꯝꯕ ꯃꯐꯝ ꯅꯠꯇꯦ ꯚꯔꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯅꯝꯕꯔ 4 ꯆꯥꯕ ꯑꯃ ꯂꯩ ꯃꯥ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤꯅꯤ ꯚꯔꯥꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯇꯣꯔꯤꯁꯤ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯁꯨꯇꯤ ꯐꯪꯕꯗꯨꯗ ꯏꯆꯦꯒ ꯑꯩꯒꯁꯤ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯀꯨꯝꯃꯛꯑꯝꯃꯤ ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏ ꯅꯆꯥꯅꯨꯄꯤꯁꯤꯗ ꯌꯨꯝꯗ ꯂꯩꯖꯍꯧꯔꯁꯅꯨ ꯑꯥꯗ ꯂꯝꯗ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯈꯪꯅ ꯆꯥꯟꯅꯕꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣꯕꯨꯗꯤ ꯅꯨꯄꯥꯅꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯃꯃꯤꯠ ꯃꯃꯥꯏ ꯁꯤꯡꯅꯕ ꯃꯥꯕꯨꯗꯤ ꯑꯥꯗ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ ꯀꯩꯅꯣ ꯃꯣꯏ ꯕꯕꯥꯅ ꯍꯥꯏꯔꯤꯗꯨꯕꯣ ꯃꯤ ꯃꯆꯤꯟ ꯃꯧꯄꯥ ꯂꯩꯔꯤꯁꯤꯗ ꯃꯆꯥꯅꯨꯄꯤꯁꯤꯅ ꯆꯠꯂꯨꯔꯅꯨ ꯃꯆꯥꯅꯨꯄꯥꯁꯤ ꯈꯛ ꯊꯥꯈꯣ ꯍꯥꯏꯔꯤꯁꯤꯕꯣ ꯀꯩꯅꯣ ꯉꯥꯎꯔꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕꯩꯅꯤ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯑꯥꯗ ꯃꯕꯥꯅꯤ ꯂꯩꯔꯤꯁꯤ ꯂꯩꯖꯁꯅꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯝ ꯍꯩꯔꯝꯃꯤ ꯕꯕꯥꯅ ꯑꯃꯨꯛ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯄꯥꯈꯠꯇꯅ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯑꯣ ꯐꯔꯦ ꯐꯔꯦ ꯐꯖꯅ ꯂꯩꯔꯣ ꯍꯥꯏꯔꯣ ꯏꯃꯥꯅꯁꯨ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯈꯔ ꯑꯃꯨꯛ ꯎꯅꯕ ꯆꯠꯂꯝꯃꯤ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯑꯩꯁꯦ ꯀꯔꯝ ꯀꯥꯟꯗ ꯆꯪꯗꯣꯏꯅꯣ ꯍꯪꯉꯛꯏ ꯑꯩꯅꯁꯨ ꯀꯨꯏꯔꯣꯏ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤꯡ ꯑꯁꯤ ꯂꯣꯏꯔꯒ ꯑꯗꯨꯝ ꯆꯪꯈ꯭ꯔꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯣꯏꯅ ꯑꯗꯨꯗꯤ ꯆꯥꯛ ꯈꯔ ꯇꯣꯏꯅ ꯆꯥꯅꯍꯧꯔꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯆꯤꯡ ꯄꯥꯠ ꯊꯤꯗꯅ ꯆꯥꯛ ꯆꯥꯅꯕ ꯑꯗꯨꯝ ꯆꯠꯂꯝꯃꯤ ꯌꯨ ꯆꯥꯛꯀ ꯌꯥꯎꯕ ꯑꯃꯠꯇ ꯅꯠꯇꯦ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯆꯥꯅꯕ ꯆꯥꯛ ꯃꯈꯜ ꯑꯃꯅꯤ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ 5ꯁꯦ ꯇꯨꯔꯦꯟ ꯑꯃꯒꯤ ꯃꯌꯥꯗ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯅꯕꯅꯤ ꯅꯥꯀꯟꯗꯅ ꯆꯤꯡꯁꯨ ꯂꯩꯔꯤ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯑꯗꯨꯗ ꯂꯥꯏꯒꯤ ꯁꯔꯨꯛꯇꯣ ꯇꯝꯍꯧꯗꯕꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯁꯥꯗ ꯂꯥꯏ ꯑꯐꯠꯇꯕ ꯆꯪꯕꯗꯧꯅ ꯑꯃꯨꯛꯇꯕꯨ ꯃꯁꯥꯗꯣ ꯊꯦꯛꯇꯣꯛ ꯊꯦꯛꯆꯤꯟ ꯇꯧꯔꯛꯇꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯈꯤꯕꯗꯒꯤ ꯀꯣꯟꯅꯕꯨꯗꯤ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯉꯥꯡꯉꯝꯃꯤ ꯅꯆꯥꯅꯨꯄꯥꯁꯦ ꯑꯥꯗ ꯊꯥꯈ꯭ꯔꯣ ꯁꯤꯗ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧ ꯂꯩꯔꯦ ꯆꯠꯍꯟꯈ꯭ꯔꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯥꯗ ꯍꯩꯔꯝꯃꯤ ꯃꯗꯨꯗ ꯏꯃꯥꯅ ꯀꯩꯅꯣꯍꯦ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯃꯇꯝ ꯈꯔ ꯂꯩꯖꯈꯤꯁꯅꯨ ꯑꯥꯗꯗꯤ ꯃꯆꯤꯟ ꯃꯧꯄꯥ ꯈꯛ ꯀꯥ ꯚꯔꯥ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯆꯄꯣꯠꯇꯦ ꯂꯩꯖꯈꯤꯁꯅꯨ ꯃꯇꯝ ꯈꯔ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯏꯆꯦꯒ ꯑꯩꯒꯁꯦ ꯑꯃꯨꯛ ꯚꯔꯥ ꯑꯗꯨꯗ ꯍꯜꯂꯛꯅꯕ ꯇꯧꯔꯝꯃꯤ ꯁꯨꯝ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯕꯒꯤꯔ ꯈꯪꯗꯦ ꯑꯃꯨꯛ ꯚꯔꯥꯗ ꯍꯜꯂꯛꯇꯣꯏꯁꯤ ꯏꯆꯦꯒ ꯑꯩꯒꯁꯦ ꯏꯇꯟ ꯍꯦꯛ ꯇꯜꯂꯝꯃꯤ ꯑꯩꯅꯁꯨ ꯏꯆꯦꯗ ꯏꯆꯦ ꯇꯟꯗ꯭ꯔꯣ ꯑꯃꯨꯛ ꯍꯟꯈꯤꯗꯣꯏꯁꯤ ꯍꯥꯏꯔꯝꯃꯤ ꯏꯆꯦꯅꯁꯨ ꯇꯜꯂꯨꯔꯅꯨ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯏꯆꯦꯒ ꯑꯩꯒꯁꯦ ꯚꯔꯥ ꯑꯗꯨꯗ ꯄꯨꯟꯅ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ ꯑꯩꯈꯣꯏꯅ ꯚꯔꯥ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒꯗꯤ ꯀꯥ ꯚꯔꯥ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯅꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯀꯥꯒ ꯊꯪꯅꯕ ꯀꯀꯥ ꯏꯟꯗꯣꯝꯆꯥ ꯏꯃꯨꯡ ꯑꯃꯁꯨ ꯂꯩ ꯃꯣꯏꯁꯨ ꯂꯩꯔꯝꯗꯦ ꯃꯣꯏꯒꯤ ꯀꯥꯗꯣ ꯊꯣꯡ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯌꯨꯝꯕꯨ ꯄꯥꯕꯨꯡ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯏꯆꯦꯒ ꯑꯩꯒꯁꯨ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯅ ꯍꯥꯏꯗꯅ ꯀꯩꯒꯨꯝꯕ ꯑꯉꯛꯄ ꯈꯔꯗꯤ ꯄꯣꯛꯑꯝꯃꯤ ꯍꯣꯏ ꯚꯔꯥ ꯑꯗꯨꯗ ꯃꯤꯕꯨꯗꯤ ꯑꯇꯩꯁꯨ ꯑꯗꯨꯝ ꯈꯔꯕꯨꯗꯤ ꯂꯩ ꯑꯗꯨꯗ ꯑꯩꯈꯣꯏꯒ ꯈꯔ ꯈꯪꯅꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯣꯏꯗꯤ ꯑꯃꯠꯇ ꯂꯩꯅꯔꯝꯗꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯄꯗ ꯑꯩꯁꯦ ꯋꯥꯁꯔꯨꯝ ꯆꯪꯕꯗ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ ꯋꯥꯈꯟꯗ ꯑꯩꯁꯨ ꯁꯨꯝꯅ ꯈꯜꯂꯤ ꯀꯩꯅꯣꯅꯦ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯕꯒꯤꯔꯅꯦ ꯁꯤꯗ ꯂꯥꯛꯄꯗ ꯏꯁꯥꯁꯦ ꯀꯤꯖꯕꯗꯧꯅ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ ꯏꯆꯦꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯆꯥꯛꯇꯣ ꯊꯣꯡꯉꯒꯨꯝꯁꯤ ꯕꯕꯥ ꯏꯃꯥꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯆꯥꯕꯒꯤ ꯌꯦꯟ ꯊꯣꯡꯕ ꯈꯔ ꯍꯥꯄꯛꯄꯗꯣ ꯃꯗꯨꯒ ꯃꯦꯒꯤ ꯈꯔ ꯍꯧꯔꯒ ꯆꯥꯔꯁꯤ ꯇꯨꯝꯃꯁꯤ ꯋꯥꯔꯤ ꯏꯆꯦ ꯆꯥꯛ ꯊꯣꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯑꯩꯅꯁꯨ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯇꯣꯛꯑ ꯊꯣꯡꯉꯔꯅꯨ ꯑꯗꯣ ꯏꯆꯦ ꯁꯤꯗ ꯂꯥꯛꯄꯁꯦ ꯀꯔꯤꯅꯣ ꯏꯇꯧ ꯇꯧꯗ꯭ꯔꯣ ꯃꯤꯒꯤ ꯏꯆꯤꯛ ꯆꯤꯛꯑꯒ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯏ ꯏꯆꯦꯅꯁꯨ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣꯍꯦ ꯏꯗꯣꯝꯆꯥ ꯀꯀꯥ ꯍꯣꯏꯁꯨ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯇꯝ ꯑꯣꯏꯕꯗꯨꯗ ꯀꯣꯏꯕ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯏꯆꯦꯒ ꯑꯩꯒ ꯀꯩꯅꯣ ꯀꯣꯀꯥꯛ ꯁꯦꯝ ꯁꯥꯔꯒ ꯈꯔ ꯆꯥꯁꯜꯂꯒ ꯑꯗꯨꯝ ꯇꯨꯝꯅꯔꯝꯃꯤ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯝꯊꯔꯦ ꯏꯆꯦꯗꯤ ꯑꯍꯤꯡꯗ ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯛꯏ ꯍꯥꯏꯗꯅ ꯋꯥꯁꯔꯨꯝꯗ ꯆꯪꯉꯨꯔꯒ ꯊꯣꯔꯛꯄꯗ ꯌꯨꯝꯕꯨꯗꯨꯒꯤ ꯌꯨꯝ ꯅꯥꯀꯟꯗ ꯎ ꯑꯃ ꯍꯧꯏ ꯑꯗꯨꯒꯤ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯐꯝꯃꯒ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯏꯆꯦꯅ ꯎꯔꯝꯃꯤ ꯃꯗꯨꯗ ꯏꯆꯦꯒꯤ ꯋꯥꯈꯟꯗꯁꯨ ꯁꯨꯝꯅ ꯈꯟꯖꯩ ꯑꯁ ꯌꯨꯝꯕꯨ ꯄꯥꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯅꯤꯁꯥ ꯆꯥꯕꯁꯤ ꯃꯥꯜꯂꯤ ꯑꯁꯤꯗ ꯐꯣꯔ ꯀꯥꯞꯄꯤꯔ ꯀꯩꯅꯣꯝꯗꯤ ꯇꯧꯔꯤ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯍꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯏꯆꯦꯁꯤ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯅ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯑꯒ ꯇꯨꯝꯊꯔꯝꯃꯤ
Isena hek tumthabaga amukaso akhoi kaagi thong mamang asida mi ama kok chatpa makhonsi isena tarabajani madude isesu kana uribajanu khandana thongdumakte maso ahinga oire hangtoktuna di yengmudre nunganbuga isena ingondasu wari do tamai mana numidangda thingnakiba singado aduga isega egase college amuk saminarami nongnini mukti mafam aduda leibada karino mai tawtawi yumbu ahaladuge yumadu sodum solo lagalai akhoi yumthangnaba kakai dum samoisu ka bara aduda halamde kaigumba amadi ise gaigase dum singnarabani numitasu numidangi saktoga ise na ibani sabagi kolik amangba singadu washroom da puthoga phengba thobada yumbu ahaladugi machanupado magi mong matau dongna tawba ma ukhong ama lei adugi makhongda mami sami lepaga dum leirami hai isesu masada hainada kolik singadu sum phengingai kaigumba posak akhoi una gumba khara iseda sum langsalai hai maduda akhoi isesu saudana kolik singadu thuna phengba chamba loirga akhoi kada dum sangai aduga engonda su isena sumna hairei ibungo yumbu sigi masanu pase ise yamna hainadre numidang tarakpa khuding moi asigi ukhong asida dum lepami hojik so engonda karino ma taurei isegi wadu tabada isu sauningdana karaidanu ise ai thoge haidana aina thubadadi kanasu leiramde iseda soine ise kanasu lehaude sangkhraba khangde mathanga tauragadi nang aingonda hairau ai thorakke hairami numidang sidana akhoi kaagi thong mapal asida mi amasung gi taga satpado domaina sum tauraga lei nongmadi tumamdaida domaina taurakpadagi isu sauningdana asigi phorka panu pase masi waramgani ai tauruge ise ngasidi moi bhara asida leitraga suyai mami usitaba yabra haidana thongadu hangtuoga mapanda thobadadi kanasu leiramde tawdabo makhagi yumbugi yum manakta horiba ukhong adugi maya adudadi mami sami nupa amadi dum lepaga leibadongna tawi aiso kanasu leiramdabadu dum manungda sangai iseda soina sumna hai ise sigi maphamse leiba nungaitre mapha ama hongasi hairami isena so hoi ibungo matam kharade yengkisi khumai nongma ma soina washroom da changobda engonda ising mari khara kanagum kharna kikselai aisa sauningdana chinthi dana ka manungda dum sangai nongmadi segaiga college hanminarpada khoi kaga thangnana leiba kakado mado okto thoruga salaga leirami moise okto thobani kaka ubada segaiga so chensalami kakado so khoi ubada yamna harauje numituda kakaduna asengba wari pumba loina tamai bara mapudugi masanupado number 4 kapaga u makhong aduda siduna leirambadagi ka bara adu tamnadana akhoi mafam ama sille noina yumda sakringai thokiba thodok ngaktani hairei yumbu ahladu su masanupa ahangida leikrabani aduna noiso bara aduda leiruranu haidana warido makoktagi loiba phobo sitnana kakaduna tamakpade ise kaigasi kimandana kalakasi thak niyami aduga mamangda iseda laknarakpa amadi akhoi ka mapanda tawrakpa kayado madu tamnaba ngakta wairami ukhong adudana mana siramba mapaduda mathwai mamidu thorakpa wairami khudakte isega egase pocha yumsalaga ibani se yumda dum kumai aduga matam khara leiraga anauba bhara amada ammo iselina ause muk leiki masini mayam ngasigi rian hore story matangi wari thagalakpada mayam punamuk thengnarasi ngasigi de mayam dagi kainanaba video lauzari